Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau Homa Newstagi lakhocherake Ngasi ayuk khulai matik chana paiba kuki militant singna jiribam mongbungda laiba Meitei khul nongmai kapsilaktuna Landarakhre makha tarakpa update Kaithel manbida SSC recruitment yawba chatkhiba miyoi ahum pau faungnaba ngamdana leikhiba adugi manungda Thobal khekman maning leikaidagi ningombam Johnson Singh thiba fangkhre hairi tarakpa update NPP na Manipur lengak pairiba BJP makhatana saugatkidra natraga saugatlaroidra haibagi firef October tang 5 da Delhi da warif naragani chahi amaga tha taruk helaglaba Manipur da thogliba kangluf ki irang asida NPP maikaidagi Manipur BJP lengakta irang asibu loisinnaba akangnaba wafam khara thamkhibaga loinana thabakta onthoroknaba matam fawba pikiba leikrabani adubu ngasi fawba BJP lengak asina thabakta onthoroktabana maram oiraga NPP na Makhatana Manipur BJP lengakpu saugatkidra natraga saugatlaroidra haibagi matangda leikhai taba warif ama launabagidama Guwahati da party asigi mifam pangthoktuna khannaba hokre haina thajaba yaba pawgi likhun amana khangalagli paw asina makha tarduna hai NPP gi National President Conrad Sakma Namayai tangba lauduna ngarang Guwahati da leiba hotel amada mifam pangthoki hari mifam aduda party asigi MLA taret leibagi manungda MLA kaisi Masangam dabana maram oiraga sarug yakhide adum oinamak MLA tarukna sarug yakhibaga loinana hanagi deputy chief minister Yumnam Joy Kumar amadi executive committee member tara mangana sarug yakhi hairi ngarangi mifam aduda party gi thaupuba amadi MLA singna masa masagi oiba mot sing phongdoki adum oinamak aroiba fire mathang tha October tang 5 da Delhi da pangthokadaba national executive committee gi mifam da khanaraga leblagani haina warep nakhi hairi makha tarakpa update Bablu loitong bambu anti Meitei Haijinnaduna Loisinnaba Hotnaba da sakti paiba singi khut yarabra lup taraga taruk Human Rights Defender Bablu loitong bambu anti Meitei amadi kuki singi mateng pangi haina Meitei lipuna maral siriba sigi matangda tungan ba lup taraga taruk na wafam khara miyamda thamlakli apunba Manipur kanba ima lup amkil nupi samas all Manipur tammi chingmi apunba nupi lup nongpok lengak apunba nupi lup nimpal apunba nupi lup Bisnupur Thawal ima macha leima ichal UPF Nipko Mapi Council Kada All Manipur Progressive Farmers Association amadi atopa mahirluf ama yauna punna luf taraga taruk na khuyek piduna thadorok pacherol amana hai Bablu loitong bam kanano sakti paiba kanana mahakpu namthaningbage loisinningbage lalhaubagi irang leiba lamdam oibana 1980 gi anganba saruktagi Manipur da thowaningdaba thodok kaya leptana thorakhi afaspagi marumda lamdamsigi mamal yamlaba naha kaya gi punsi pikhamnakhi matamduda miyamgi hingbagi hak fangnabagi damak Bablu loitong bamna akiba leitena chongthoktuna malemgi miyamda afaspagi tamthiba machat asi sega kaina khanganki asumna security force na chathakhiba fact encounter da hatok pikraba lamdamsigi miyoi 1995 gi case Supreme Court ta thangatuna justice puraknaba honaki haujiksu case asi chethari ma ki hona jaman amadi miyamgi ihau asidagi amnesty International na chingba UN gi lupsingi miyeng changlaktuna matamduda nongma kangdana lanmi singna mihan mipun tawramba adu lefanki Bablu loitong bomna Manipur miyam gi damak kathoktuna changsiliba thabak sing asina India lengak amadi kanaguma sakti paiba singi thamoida tasona thinbagum thokpa leibra pumnama asi yenglaga tin yotharaga amuktang khanbiyu Miakhia Mon hariba Myanmar gi nupi asi Burmese Buddhist ni Kukina te current fruit ni Norway gi citizen oribani mahak asi 2022 gi August 8 da AR na khudong thibadagi fabani AR haibagi matung inna nupi asi 2019 gi May 13 da India da lakpani mabu faba matamda India da leiba yabagi visa matam hendokle haibani matung da more police ta sinarakpani mahak hojiksu sajiwa jail gi foreigner detention center da lairibani court yorakpada Manipur Legal Service Authority na Burma gi asylum seeker singi legal aid pinaba empanel tawraba HRA gi lawyer singna hotnaduna bail fangkhibani masigi matungda magi trial tawgadaba leibana nupi singi oiba home amada thamkhibani masida karimata aron athup leitaba yamna transparent oiba thabakki mawong adu aikhoi pumna mangna uri aduga masigi ona tainabada wafam ase pusilaklaga Bablu maral Sinaba hotnariba asi aikhoina yaba ngamloi wakhal khanbagi thauna fawbadi leibiu loinana case asigi matangda State Home Department na case asigi present status miyamda sengdofam thoi haujik tholiba lan asida kukidagi Bablu loitong bomna chowa senfam lowi selgi transaction tawi ka haina Meitei lipuna hariba asi kayam chumbage kari khudam leibage madu natrabadi miyambu aranma paw sandokpani haroidabagi maram leite karigumba Bablu na
ꯂꯥꯜꯂꯝꯂꯕꯗꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯣꯡꯗ ꯆꯠꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ, ꯃꯗꯨꯗꯒꯤ ꯅꯠꯇꯕꯤꯗ ꯃꯣb ꯖꯁꯇꯤꯁ ꯑꯣꯏꯅ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊ꯭ꯔꯦꯠ ꯇꯧꯕ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯂꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯕꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ ꯁꯦꯁꯑꯣꯁꯤꯡ ꯑꯁꯤꯒ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤꯇꯩ ꯂꯨꯄꯨꯟ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯒꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯎꯔꯤ꯫ ꯀꯅꯥꯅ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯅꯣ, ꯀꯅꯥꯅ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯇꯧꯕꯅꯣ ꯍꯥꯏꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯒꯅꯤ꯫ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯑꯁꯤ ꯗ꯭ꯔꯥꯏꯚ ꯇꯧꯅꯕ ꯑꯃꯁꯨꯡ ꯆꯤꯡ-ꯇꯝ ꯗꯤꯚꯥꯏꯗ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯃꯤꯇꯩ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯇꯩ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯕ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯆꯥꯛꯂꯤꯕ ꯃꯩ ꯍꯥꯟꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯂꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯂꯦꯟꯕ ꯃꯑꯣꯡꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯄꯥꯟ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ, ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯆꯤꯟ-ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯂꯥꯟꯗꯥꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯃꯤꯍꯥꯟ-ꯃꯤꯄꯨꯟ, ꯌꯨꯝ-ꯀꯩ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ, ꯈꯝ ꯊꯦꯡꯕ, ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄ ꯇꯧꯗꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯕꯨ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯤꯕꯁꯤ ꯅꯥꯀꯜ ꯅꯥꯝꯃꯒꯤ ꯃꯤꯠꯌꯦꯡꯅꯤ ꯂꯧꯏ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ-ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯂꯣꯅ ꯑꯌꯥꯕ ꯄꯤꯗꯦ꯫ ꯇꯦꯔꯣꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯟꯅ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ-ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯥ 13 ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯃꯍꯨꯠ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯔꯣꯗꯃꯦꯞ ꯁꯦꯝꯂꯦ ꯍꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯔꯣꯗꯃꯦꯞ ꯑꯗꯨꯗꯤ ꯏꯔꯥꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ, ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯋꯥꯔꯤ ꯁꯥꯅꯕ, ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯊꯤꯡꯅꯕ, ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯤꯑꯥꯔꯄꯤꯑꯦꯐ ꯊꯝꯕ, ꯑꯦꯐꯑꯦꯝꯑꯥꯔ ꯆꯠꯅꯍꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄꯗ ꯚꯤꯖꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯑꯁꯤꯅꯤ꯫ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯁꯤ-ꯃꯤꯅꯥ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯨꯅ ꯏꯒꯤ ꯂꯧꯈꯣꯡ ꯆꯦꯟꯗꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯅ ꯊꯜꯂꯕ ꯐꯥꯎꯕꯗ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯑꯁꯤ ꯂꯧꯇꯨꯅꯕ ꯃꯥꯟꯕ ꯑꯃꯗꯤ ꯃꯅꯨꯡ ꯂꯦꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯈꯤꯒꯗꯧꯔꯤꯕꯒꯦ? ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯑꯔꯦꯞꯄ ꯃꯇꯝ ꯂꯥꯎꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ? ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯐꯕ ꯐꯜ ꯐꯪꯒꯅꯤ ꯊꯥꯖꯗꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯔꯨꯞ ꯑꯣꯏꯅ ꯂꯧꯕꯒꯤ ꯃꯍꯨꯠ ꯌꯦꯛꯅꯕ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯆꯨꯝꯃꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯑꯃꯗꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯊꯧ ꯇꯥꯕ ꯆꯦ-ꯆꯥꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯕ ꯑꯃꯗꯤ ꯉꯝꯈꯩꯒꯤ ꯑꯆꯦꯠꯄ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯍꯥꯟꯅ ꯊꯦꯡꯅꯗꯨꯅ ꯇꯛꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯑꯍꯥꯟ ꯑꯀꯣꯟ ꯈꯪꯗꯅ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯍꯥꯏꯗꯨꯅ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯈꯥꯕ, ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯊꯤꯡꯅꯕ, ꯁꯤꯑꯥꯔꯄꯤꯑꯦꯐ ꯊꯝꯕ, ꯑꯦꯐꯑꯦꯝꯑꯥꯔ ꯆꯠꯅꯍꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄꯗ ꯚꯤꯖꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟ ꯑꯀꯣꯟ ꯈꯪꯗꯕ ꯑꯃꯗꯤ ꯀꯣꯛꯇ ꯍꯥꯀꯠꯆꯔꯒ ꯅꯪꯒꯜꯗ ꯈꯣꯠꯄꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯥꯟꯒꯤ ꯃꯩꯆꯥꯛ ꯅꯪꯂꯤꯕ ꯃꯔꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯗꯤ ꯅꯝꯊꯥꯛꯀꯤ ꯂꯥꯡꯗ ꯊꯨꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛꯀꯤ ꯁꯛꯇꯝ ꯉꯥꯛ-ꯁꯦꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯀꯥꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯥꯏꯅ ꯂꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯂꯩꯔꯕꯗꯤ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯗꯕ ꯆꯨꯝꯃꯤ꯫